Leibasina malingi lechit oriba COVID-19 ge mayokta punna amata oina lanting neri miyamna sakang neraba miyoy kaya nasu lanting asida may pak nabagi damak akasbani Imphal gi ipaw gi kutangda mipum kudimagna araiba thong home face mask upa amaga futaruk lapna lebina naba maymit amadi khutsa toina hamdoktuna tarutuna na thamna naba apil tongna rakli Manipuri films gi saknaibi actress Debita Urik ahibamna lechit asidigi ngakthongna nabagi matangda ashumna fongdokli Ai Devita Urik Ahibam Miyambu Kurumjari COVID-19 gi laichat sandokpa hingalakliba asigi yenglaga aikhoi khudimagna virus asidagi ngakthoknaba tangai fadaba niyam ahum ngakna chatminasi niyam singa dudi yumdagi mapal hek thorokpaga face mask upiba ni amaga gi marakta fit taruki social distancing thambiba amasung sapon amadi hand wash sijinaduna khutsa sengna hamdokpa kaurishi Vaccine puthoktriba phawbadi vaccine bahai basina khwaidagi faraba hidakni aduna mayam punna vaccine minasi Hauzik mapung oiba paw Manipur dangarang khwaidagi masing yamna myoi chamri kuntaru COVID-19 positive oiki Rajesh gi COVID-19 command control na thokpa cherol amagi matung ina positive oiba myoi sing adu Imphal West Zilla dagi chama marhumatoi Imphal East Zilla dagi chama kunmari Tamenglong dagi kuntaru Thobal dagi kunmari Bisempur dagi taramanga yauri ngarang Imphal East dagi nupa amasung Chandel Zilla dagi nupi ama lekidaba kalonena laiset asdagi siba masing chama taramathoi shure Rajesh da hozi COVID-19 gi apunba case masing lising taramanga chama nifumathoi shure madugi manung de active case na lising ahum changa marfu gatari ni hariba matamasta miyoi chama marfudrani pa naba faduna discharge tokhibu galonena hozi fawada naba phakiba migi masing lising taramathoi chamri nifugu humdoi shure naba farapagi changna chada humbudara manga dasmi manga tari ni hozi Rajesh da home isolation toba active case chahum marfu gani pan leiri apun ba home isolation gi case lising ama chama kuntra hundodi manungda chatret nifu manga discharge tokre Marasi da ekogi Chitrabhanu Pammi Francis Songatena Zilla adigi Chief Medical Officer gi Paupuladun hai ngarang nungtil Chitrabhanu Zilla da COVID-19 na miyoi ani lekidre miyoi ani asi tharaga Rajesh da hauzu fawada laiset asi dagi sikiba migi masing chama tara humdo shuragani Imphal Dimapur National Highway gi Manipuri area da electric posting hongdo hongjing tawgada maramna 11 kV Manipuri feeder na konba mafam sing ngasi ayupung mapan dagi nungtil pung mari fawba mai fangloi hairi Tripura dangarang nong na miyoi cham humpuni to COVID-19 positive oike hauki bapung kumai da miyoi chani humbudra na discharge tokre hariba matamasta miyoi hum sikibu kalonena leina asina sikiba apun ba maseng chahum kunga humdo shure hauzi fawbada puna sample lak mari lising kuntaru hena test tobada miyoi lising kun mapan chama marfudra humdo positive oike Sarkar gi paun haipuna miyoi lising kuntaruk suna tarani toy leina astegi naba phakre aduga miyoi lising ani chani pankuntrani toina layeng chathari Rajesh da leina sidegi naba phagala pugi changchada marfuga mapan dasmik amatare ni Nagaland dangarang miyoi marfuda mari COVID-19 positive oiba thengnaki aduga miyoi kuntrana naba phaduna discharge toki Assam dangarang miyoi chatuk nifuga ni toy positive oiba thengnaki aduga miyoi chani pantara nipana naba phaduna discharge toki naba phabagi changchada marfuga manga dasmik ahum tare ni tabiriba pawasi akasbani Imphal dagi ni Pradhanmantri Narendra Modi na Leibas da hauzik oriba COVID-19 laisit ki fibam sing amasung Leibas da hida fangana bagi matangda nahongna ni yeng singkre Leibas da sajaba COVID-19 ge vaccine ahum advanced test da lady masig manung da ani amadi phase 2 da lady aduga amana phase 3 da lady varaki scientist amasung research team singna yumlo nari ba Leibas nga punna khosandana lachit asigi vaccine puthongna bagi thabak sing kumang yang na changsille Leibasi ki pak chori basi yenglaga COVID-19 ki vaccine asi atuba matam da miyam da fangana na bhona na basu Pradhanmantri na marili na basing da pak tak bikhi mahang na hai Leibasi da mikhal mai pang na pangthokhiba amasum hausagi lairimbi na tuan ba khudong tiba thokdok sing thorpa matam da mayok na na bhona kiba adugumna COVID-19 ki vaccine asi pak san na fangana na ba hona gadabani Leibasi da numi kuding ki active case masing hantarak da basu Towoidabani haraduna Pradhanmantri hai ningtamta lakpa amasung kumai fiyong singi yenglaga COVID-19 laksuna naba araiba pambaidi social distancing gi chanang kangnon ngakpa face mask upa amasung khusa toina hamdokpani Assam da laiba mailo sing matang thagi ani degi amuk hana hangdok lagani Tuesday da thaga pa warol amada Assam gi Haksal Mantri Himanta Vishwa Sharma hai elementary amasung secondary amadi higher education gi thaksing da laiba mailo sing hangdok matam da COVID-19 degi ngakthong na ba sarkar na piriba Haksal gi chana kangnon sing ngak na chatkadabani
Rajagi Siksha Vibang Topa Elementary Amasung Secondary Taki Mahiru Shingi Guidelines in Matungina Schools in the Class 6 Tegi to a Fauba November Anidigi Class Hauragani Ate Class in the Makataba Hukum Amatok to a Fauba Hokiroi. Class 6, 7, 9 Amasung 12 Tamliba Mahirushina Ningtokaba Yung Seke Samasung Iranimita Class Togani Class 8, 10 Amasung 11 Gina Lemhoriba Numising the Class Togani Classing batch ani tongna khaidokani ahanba batch ki mahirushina ayuk pung nipan makhaidagi horaga numitungba matung pung khaida loshingani ani shuba batch na nungtil pung ama makhaidagi horaga nungtil pung mari makhai fawba chatagani higher education government ki engineering college amasung polytechnic sing hangbagi tunganba guidelines sing su tokle Bihar Vidhan Sabha Mikhal gi ani suba tanka ki media blessing gi scrutiny makha chathari tanka ga sidda Vidhan Sabha kendra marfu ga mari gi damakta media blessing amar chatu marfu dra nipana makhoi gi media blessing pishin ki media blessing lokthok gi aroiba matam hayengni Mikhal na matang ta gi ahumda pangthokani mar asida CEO office na hai ahum suba tanka ki Mikhal gi damakta media chamani fum doina makhoi gi media blessing pishin ki tanka ga sidda Vidhan Sabha kendra humudra nipana Mikhal pangthokani Imphal ngasi phongba pawse singe maru eba pawge damakta Wahengbam Rajesh leire Rajesh Thagachari Chitrabhanu Imphal ngasi phongba pawse singe ahanba lamai da phongnari ba maru eba pawsing pan batarabadi record oina pung kunmari gi manungda mioi jamri kuntaru positive oiki haibasna Sangai Express Manipuri gi banner headline tawduna phongle COVID-19 ga mari laina ba pawsing Pongnapam People's Chronicle Sangai Express English Narogi Thokdang Sanalaibak Morning Bell Manipur Mail ECL Express ki ahanba headline tawri Pawasi Huyen Lan Pawgidana Ani Suba headline Tori. Assam Gidi November Ani Degi Mahi Loisang Sing Hangduna Lyric Tambi Bahoragani Habisna Irebaki Ahanbe headline Tore. Medical course the disability reserve seat Amma PWG Watok High Court na CID that seasonable direction Pikre Habisna Huyen Lan Pawgi Ahanbe headline Tori. MP Amasung MLA Singi criminal case sing Wayan Naba Akanaba Court Amaling Nagani Haiba Paw Imphal Freski Ahanbe headline Tori. Manipur Vidhan Sabha gi maraki mikhal gi damak Congress mirep oigadaba mioi mari gi minglauk tokre haibasna Naharogi Thokdang Sangai Express English Morning Bell gi ani suba headline chori Sarkar gi mahi loisang singda singthaningai oiba ahongba purpa ngamdrabadi pham thadokki haiba Shiksha Mantri Sorokhaibam Rajeng gi wapamna Imphal Free Press gi ani suba headline chori Media Housing Chaitheng Mayok Nari HBO WBTV channel sandopa lep lagani haibasna Sanaleba ki ani suba headline chori Imphal Municipal Council ki Mayor Amasung Imphal Smart City Limited na handlebar survey satakre haibasna Manipur Mail gi ani suba headline tori Manipur Human Rights Commission leirabanina miyam gi wakat commission ga tana biu haiba commission ki chairperson Khaidem Mani gi wapam ECL Express ki ani suba headline tori Sendal lambi gi thabak toriba singda COVID-19 khwaidagi hena narakpa yai haiba paw asina pongnapam gi ani suba headline tori Imphal ngasi phongba pawse singda phongnariba atay pawsing di reserve area da leba kolamba mi taret amasung gari sing phare haiba mitei tombal leikidabada pripagna awaba phongdoropagi wapam kaksing maikei da wahikna mahi marong mangta le haiba BDF sing BDF thaba tupi base thepiu haiba paw accident da mioi ani leikidre haiba COVID-19 gi hojik oiba phibam pradhan mantri na yengsingre haiba paw Thawala lebe ATM booth phakre haiba pawsing COVID-19 test tonaba testing kit masing yam silakre haibana chingba pawsing asini Chitrabhanu Thagachari Rajesh Loshilakpada COVID-19 degi ngakthonaba face mask upa futaruklam na leba khutsa seng hamba amadi mai mitaru dana na thamba haiba achamba thong om asi ngak na chepin